Ngasidagi chahi kaya amagi mamangda Uttar Pradesh local radio station ama lerami haituna hainei. Radio station adugi office adu numit karaningi mamangda mafam anauba amada hongdoklami. Chahi kulumdoida fariba Rishabh radio station aduda RJ haibadi radio jockey ama oina night show gi thabak taurami. Rishabh ki night show adu yamna nungairami. So aduda mahak mi singbu prank call taurami amadi mahaki so adubu tariba mi singbu entertainment taurami. Anauba office adu Rishabh ki mayumdagi khara thablami. Maramaduna mahaki so adu loiraba matungda karigumba thenkiba tarabadi mahak ahing adu radio station aduda adum leirami. Nongma ahing ama Rishabh mahaki so adu hongnanaba mahaki instrument sing adu setup tawduna leiringeida radio station adugi aroiba staff ama mahaki thabak adu loisilamlaga mayumda hanba urami. Tawwaibudi ayamba matamda ahing khudingi Rishabh amadi radio station adugi watchman natana mafam aduda atai kanamatta leiramde. Rishabh na nungtigi mahoksagum mahaki so adu haurami amadi mathang tongan misingda prank call tawba haurami. Mahak misingbu entertainment tawbata natana masamaksu yamna enjoy tawrami. Adubu hojik mahaki entertainment amadi enjoyment pumnamak akiba amada ongadori habasi mahak khanglamde. Rishabh na so adugi aroiba prank call adu tawbada call adu kuina khinglami. Phone adu fana kuina khinglaba matungda Rishabh na phone adu kathatke haiduna tawbaga call adu kanagumba amana paikhalaklami. Rishabh na mahaki khonjel adu onduna prank call adu hek hobaga call adu da atai singa iman manadaba makhol ama tarami. Makhol adu kanagumba mana yamna wana sor honba sumalami. Makhon adu tabada Rishabh yamna kirami amadi mahaki khonjel adu normal da ngangladuna prank call adu matang adu loisilami. Rishabh na kina hello kanana phone paibirei sibo kari tawba yaurage nangbu khudong thiba da sadagati tadeko haiduna hanglami. Rishabh ki wahang adu tabaga kanaguma mana yamna wana holamba sor adu khanglep lepki. Ngaihak tumina leiraba matungda phone call adugi amaromdagi Rishabh na yamna akiba khonjel amada mahaki maming kaurakpa tarami. Rishabh Rishabh ki maming asi mayamna RJ Chalbas haiduna khangnarami amadi mahaki asengba maming asi kanamatta na khanglamde. Phone aduda kanagmamana mahaki maming kaurakpa aduda mahak pungangaklami amadi kirami. Rishabh na phone aduda wa ngange haiduna tawbaga ikhang khawdana nupi amana kanna laubagi khonjel ama tarami amadi phone adu masa mathanta kaklami. Mahak hojik ngaihaki mamangda mangonda thokiba thokdoksing adu karino haibadu khanfam ama khanglamde. Aduda sunatana yamna ngakleba wafamdi phone adu hekakhibaga radio station adugi signal sing adusu loina manglami. Radio station adugi signal tanatana mahaki mobile phone adugi network su amata leiramde. Tapna radio station adugi recording ka adu da thalamba mai sing adusu kafet nganba horaklami. Rishabh madapumna magadu ubada kiba horaklami. Mahak recording ka adu da githolaktuna lobby da laglami. Adubu mahakna lobby da thalamba mai sing adusu recording ka aduma kafet nganduna leiramba thengnaki. Mahakna watchman adubu kanna kaurami adubu mafam aduda kanamatta leiba uramde. Matang aduda ikang khawdana lobby aduda thaduna leiramba revolving chair ama masa mathanta mahaki manak tamna chenduna laglami. Madu ubada Rishabh thajaba ngamlamde amadi pungangaklami. Mahak kimanduna mafam adudagi radio station adugi thongjaw adu tamna chenduna chatlami. Adubu radio station adugi thongjaw adu thingduna leirami amadi hangba yaramde. Maduda mahakna thongjaw adubu yeiraduna amukasu watchman adubu kanna kaurami. Adubu mafam aduda mahaki mateng pangbinaba kanamatta laklamde. Matang aduda mahakna radio station adugi manungdagi payal ki makhol ama taraklami. Thenglaba ahing amadi chiklaba radio station adugi manungdagi Rishabh na payal ki makhol amadi nupi amana tapna nokpagi khonjel amasu tarami. Matang aduda mahakna thongjaw adugi mingsel aduda mahaki maningda phut nupi ama leptuna leiramba uki.
Rishabh madobada mafam adudagi lengba ngablamde mahakpu kanagma mana faduna thamkibagum malami. Angauba sari ama setladuna masamadu thadoglaga nupi ama Rishabhki hek maningda leptuna leirami. Nupi adugi makudadu yamna sanglami amati masagadusu yamna kirami. Nupi adugi masagadu adukki matikta kirami habida auba kutikmakna kitaba ngamloi. Rishabh na maning leithoklaga yenglubada Bhoot nupi aduna yamna kanna lauraklami. Amadi thongjaw adugi mingsel adu pungkai kairami. Radio station aduda thalamba maising adusu loina mudlami. Mamlaba radio station adugi manungda thongnawgi mingseldagi ngalakpa thajagi mangal aduda Rishabh na sari angauba setpa Bhoot nupi adu mahaki hek mamangda leptuna leiba urami. Madobada Rishabh kimankhiduna mamit adu usinduna leirami. Amadi mafam aduda famthaki. Mahak laison sonduna mafam aduda famduna leirami. Ngaihak leiraba matungda thongjaw adu mapalromdagi hangdoraklami amadi watchman adu yamna phingna manungda chenduna laklami. Mahakna Rishabh ka adugi kachin amada famduna masa adu nikladuna leiramba thengnaki. Mahakna Rishabhki manakta khara changsinduna kaurami. Adubu Rishabhti karimata khumdana tumina famduna leirami. Maduda watchman aduna Rishabhki sagan adu paiduna nomlubada Rishabh mamay adu nongkhalaklami amadi watchman aduda munna yenglaga kanna lauraklami. Nang haujik fau nayumda handibra aroiba oina aina hairisani mafam asidagi thuna chatkho. Wahay adu kanna hairamaga Rishabh mafam aduda wanthaduna makhada taki. Ngaihak leiraba matungda Rishabh wakal taraklami amadi watchman adu mahaki manakta ising glass ama paiduna famduna leirami. Rishabh masa adu hojik hanagum normal oirami. Radio station adugi maising adusu ngalami amadi mahaki phone aduda network su laklami. Watchman aduna Rishabhpu ising pithaklami amadi Rishabh sir nangi phibam adubada aidi karimata angakpa phaude. Aingondasu ahing kayamadagi angakpa thogdok kayama thoktuna laklibani. Aigi pochai sing asi mafam amadagi mafam amada leirami. Amadi marakta nupi amagi khonjel su taba phangi. Maraktadi karigumba uba phangdaba sahum amana ilakpasu yawe. Numit kharani mamangdadi aina angauba sari setpa nupi amasu ui. Nupi aduna aingonda building asi mahaki mayum adu thugairaga sakhibani. Amadi hojik building asi mahaki mayumni. Mahakna building asida kanamatta leihaloi. Amadi nupi aduna aibu building asida leiba mi pumnamak puduna chatkho haiduna hairai. Aina wafam asi manager da hairubada manager aduna yamna sauna chaiduna karigumba wafam asi kanaguma amada tamlabadi aibu thabaktagi lauthokani haiduna hairai. Maram aduna wafam asigi maramda kanamatta da tamkhidabani. Adubu ngasi sarda thokliba thokdogasi uraga sarda wafam asi hayobana fagani khanbadagi haibane haiduna hairaklami. Watchman adugi wahi adu taraba amadi mangonda thokiba thokdogadu ningsingluraba matungda Rishabh amuka hena kiba helami. Numit adugi ahing adugi thokdog adugi matungda Rishabh mahaki radio jockey ki thabak adu thathoklami. Amadi building adugi manakta amuk hanna chatkide. Numit kharanigi matungda Rishabhki mamanaba mana mafam adu Tamnaba mafam amani amadi sari angauba setpa nupi adubu Rishabh tanatana atopa mi mayam amanasu uba yaunare haiduna hairaklami. Radio station adugi manager masamakna Bhoot nupi adubu uruba numit adudagi radio station adugi office adu atopa mafam amada silami. Rishabh amuka RJ gi thabak adu taurami. Adubu mahak ngasi fabo night shift ki duty tau haiba sungya yakhide. Numit adugi thogdog adugi matungdagi Rishabh ki wakhalda sari angauba setpa Bhoot nupi adugi akiba saktam amadi khonjel adu kawba ngamdaduna leiri. Adomna Wari asigi maramda kari khalli commenta soitana haibiramu. Facebook ta Manipuri horror story gi Facebook page fu follow tobiramu. Loinana karigumba Wari asu mayamna pambi taragadi channel asibu subscribe tobiramu amadi video asibu like and share amam tobiramu. Mathangi video da amuk unarasi habsiga loinana yangkopam loyangan bana mayam pumna mukti kainabagi yathang nizari.